Mahatma Gandhi Rural Employment Guarantee Act MGNREGA gi makhada India gi state amadi union territory singda act asigi makhada thabak suriba miyamgi Nongmagi khutsumal hengatkhre. State amadi union territory singi marakta amaga khutsumal hengatpagi chang manadrabasu Senba chahi lisingani kunmari kunmangagi oina lakliba April amadagi chatnaba haugadoriba khutsumal asida Gowana Hana Lairamba Khutsumal Nongmada Lupa Kontramari Hengatuna, Kwaidagi Wangna Hengat Kibagalunana, Uttarakhand Namadi Uttar Pradeshna, Nongmagi Khutsumalda Supnagi, Lupa Taret Khag Hengatuna, Kwaidagi, Name na Khutsumal Hengat Paste Dori, Kumjalisangani Kunmari Kunmangagi Oina, Hengat Lakliba, San Famasigi Manung Matung Inna, Goada, Hana Nongmagi Khutsumal Lupa Chahum. Kunithoy oiramba adu lupa kontramari hengat kiduna lupa chahum yankhai taruk yaukhrei aduga Uttar Pradesh amadi Uttarakhand state anida hana lupa chani kunthra oirambadagi lupa taret hengatuna Nongmada khutsumalasi lupa chani kunthra taret oiri Manipur gi oina handaki chahi asida lupa taranithoi hengatkuna Nongmagi khutsumalasi lupa chani humdranithoi yaukhrei India gi oina act asigi makhada Haryana na Nongmagi khutsumal lupa chahum humdramari piduna khwaidagi wangna leiri Haryana gi ngamthangda Sikkim, Goa amadi Karnataka state na mathangsetna ani suba ahum suba amadi mari suba leiri. Panbayabadi act asigi makhada khungangda leiba imung amamamda numit chamani thabak piduna khutsumal phanghanduna lakibani.